ngasi torbung Bangladesh Chin kuki terrorist singi asiba ngasi torbung Bangladesh Chin kuki terrorist singi asiba sang kuntram nga phumgani han toramba adu Minister of State for Home Affairs Nityanand Rai na ITL ki chairman amasung kokomi ki coordinator Jitendra Ningombada chithi ama irtuna numit tare ni ki manungda party khudimaki quite ki pending oiba mongda laikhidip singi aroiba mathumangum pangthop ki issue solve tawgana han khanglakre Home Minister na mari leinapa punamakta ing tapna amati kanglup ki nuksisana pa ngakna leinaba appeal tawrokle amaromda indigenous tribal Leaders Forum ITL na ngasi Union Home Minister Amit Shah da ikiba chithi amada makhoi asibak changsing thumbagi thabak numit mangani jaithokle haina phondokre marksida senjam sirangda ngasi ayok chin kuki terrorist singa state force amadi village volunteers singi apun bakangbu amaga akan bamongda nomai kapnabda 6th MRG rifleman ama makok tapanduna sire volunteer ama sokle kuki terrorist ani su sikre haina mafam madudaki pirpa paw aman hairi laikhidrabat 6th MRG personnel adki maming Rishikant kawi wangjing kini hairi asokpa volunteer aduna tomba kawi mahak hospital de pukhat khre ngasi ayuk pung manga mukta bada kuki terrorist na maite khunda nomai kapsin ba horak badagi khun ngak na bolaiba MR personnel khara amadi village volunteer singna su handuna kapna ki hairi sabada kuki terrorist na maite khunda nomai kapsin ba horak badagi khun ngak na bolaiba MR personnel khara amadi village volunteer singna su handuna kapna ki hairi hojik ayuk pung tara makhai taba phawda kapna ri haina mahmudda leiba aikhoi pawmina pawpirkle amaronda Bishnupur district ki manung sanba KANGVAI da masing yamlaba maira paibi ima ipen amadi miyamna thomjinduna torbung Bangladesh Chin kuki terrorist singi asibak sang phumba yaroi haina thomjin khre nahal makhai maitai amatana KANGVAI phawa yobu ngamludrabane ngasi imphal dagi satkhiba khwainman kai thelgi ima sing yauna nupi lising kayana phogak chaw ikhai awang dagi sangsin ba haukhibani thodok asiga mari lenna aikhoi executive editor N Norenga haujik haujimak mafam adu da pau logduna leidiba aikhoi staff reporter nongthombam Johnson ga phone da wari sanaba gi matek matabisi Northeast Window TV ki staff reporter ground zero reporting gi damsa sojeu je KANGVAI da thungduna leire mafam adu da ngasi August tarik 3 mase maruaina hantak tholiba ethnic classes haibdi kanglupani gi marakta thoiba thoning da thodo asida leikitraba kupi silnau singi hakchang sing torbung Bangla da thungduna aroiba mathom mangam sing haunabi matungina pangthokani haina kupi silnau singna honariba thorang sing adugi matang da madu pangthokpe yaroi haibdagi mafam aduda Sangsen nanaba imphal amadi manipur ki tampak district taki maira paibi maibel kayana thomjin duna mafam maduda tawba paktho hanba mongpham boibe yaro haibagi khongjang changsilak pada mafam maduda oiriba fibam madugi pawlo nanaba Johnson lengseng duna leire Johnson maruwaina hauji Johnson uji kara waida leibiri amadi mafam maduda Johnson ubuda imaibel singatu kayamna mafam maduda karai khawba huji thunglabage amadi karigi thawtok pathok sing thoning da thokpa leikrabagi haibda ta thakachari tamo ai mafam Aiba jaga adudani thodok asing ngasai pung te taba adai khoi pawakchau pikhai community hall jaga dagi khoi yamlaba imai ben singna laktuna aiba pawakchau ikhai community hall jaga jida asana panna thatuna thamliba asi thatkanu akoi atobung Bangla phawwa akoi rally asi yamna miyam asi chatkani kilometer ama makhai mung changchalaba matungda akoi asana pan singna thachanduna imai ben singga yam konna mungnaro matungda khoi hoji Haiba kilometer amaga makai tengkel laga imai ben singjina tengkel matungda mafam sidasu amuk asa pan hatuna thamli ba sida ko imai ben singa pana koina mukna matungda yaraktabadagi asana panna beng phaya toroktuna khudak aduda koi ima ma wan tharaktuna lakan nabagi damakta Johnson amtang ka hanbiro sound che kitang web se kitang ma che ta da makol je mobile gi web lebana hauji mafam adu da koi ima ama wan thara matung da mafam madar common regiment gi CEO ma lakhi thunglaki haibati matang da makhata kari thapdok chawathok sing common regiment gi mai ke kari haibalai common regiment gi CEO duna koi imai ben singa wari sanaro matung da common regiment na thajaba chi tobung Bangla da kuki sing Makha tarakpada common regiment ki CEO na imaibel singda hana torum Bangla da akogi laikhiraba kuki chinnaw singi mongpham oigani haibdi makoi aroiba akang sing du pumduna aroiba tongonam pangthokani haibdu pangthoklaroi atobum phom da pangthoklagani haibagi pawma thajaba ma common regiment ki CEO dune imaibel singda pire haibni Johnson haidise ado Johnson pirabagi hujik thajaba je pira matungda di hauji mafam adu te makha ta ba
ꯀꯔꯤ ꯀꯔꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯀꯔꯝꯕ ꯐꯤꯕꯝꯁꯤꯡ ꯎꯕ ꯐꯪꯏ? ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯥꯏꯒꯤ ꯖꯒꯥ ꯑꯁꯤ ꯃꯩꯇꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯥꯕꯅ ꯍꯥꯏꯔꯤꯕ ꯀꯥꯡꯕꯥꯏ ꯖꯒꯥ ꯑꯁꯤꯐꯥꯎꯗꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯌꯨꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯥꯛꯇꯨꯅ ꯂꯩꯖꯔꯒꯦ, ꯑꯩꯈꯣꯏ ꯑꯁꯥ ꯔꯥꯏꯐꯜꯁꯤꯡ ꯑꯁꯤ ꯍꯟꯗꯣꯛꯄꯤꯔꯒ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ? ꯇꯥꯏ ꯃꯈꯥ ꯇꯥꯕꯤꯔꯛꯑꯣ ꯖꯣꯟꯁꯟ. ꯀꯨꯃꯣꯔ ꯔꯤꯖꯤꯃꯦꯟꯒꯤ ꯁꯤꯑꯣꯗ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯥꯁꯟꯅꯕ ꯄꯨꯔꯛꯀꯗꯣꯏꯔꯥ ꯊꯥꯒꯠꯆꯔꯤ ꯖꯣꯟꯁꯟ. ꯍꯧꯖꯤꯛ ꯀꯥꯡꯕꯥꯏꯗ ꯂꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯤꯡ ꯑꯞꯗꯦꯠ ꯃꯊꯪ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯆꯥꯎꯅ ꯊꯝꯖꯔꯤ. ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯦꯅꯤ ꯑꯞꯗꯦꯠꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯎ ꯑꯞꯗꯦꯠ ꯇꯧꯕꯤꯔꯛꯅꯕ ꯊꯥꯖꯕ ꯊꯝꯖꯔꯤ. ꯃꯁꯤꯒꯤꯗꯃꯛꯇ ꯖꯣꯟꯁꯟꯕꯨ ꯑꯃꯨꯛ ꯍꯟꯁꯨ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ. ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯖꯦꯅꯤꯝꯁꯀꯤ ꯃꯣꯛꯇꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯏꯝꯐꯥꯜ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯇ꯭ꯔꯨꯞꯁꯤꯡꯅ ꯂꯧꯕ ꯂꯥꯛꯂꯦ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯊꯨꯝꯖꯤꯜꯂꯛꯇꯨꯅ ꯀꯨꯀꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯄꯤꯕ ꯌꯥꯔꯣꯏ, ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯗꯤ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯂꯩꯈꯤꯕ ꯃꯩꯇꯩꯒꯤ ꯍꯛꯆꯥꯡꯁꯤꯡ ꯍꯥꯟꯅ ꯄꯤꯌꯨ ꯍꯥꯏꯅ ꯑꯀꯟꯕ ꯏꯍꯧ ꯍꯧꯔꯛꯈꯤ.